Hi everyone, welcome back to my channel Gitanjali Story Time in Manipuri. Ngasidi wari ani puraga lakchere. Wari si ahambagi wari sina koi changmaya daba maphamda changubadagi laibak thiba thodok thokiba wari ni. Ama sina yamna weird oiba reason haidi yam thajadaba reason amana plan crash tobagi wari ni. Ade wari se haujarage. Wari ahamba se New Zealand da thokiba 2017 February gi tang taruk da thokibani sigi wari se New Zealand da tang manga 2017 sida sagi moi college ki mamanaba moi taret mo haitarani ko chahi trampan kun kun mathoi musuba moi taret sina New Zealand gi Auckland haidi khwai digi chawba city ni ko Auckland je New Zealand gi adoda Flochela haina moi music festival ama tawba festival tawba je moi si yawba lakba ada moi huziki Flochela hai se music ki concert tawraga dagidi moi festival se tawna mi singsina pool ma moi gi lake chawbom da male huziki tawrise lake sida ising sida koi gi floaties mayam rakta tawdana khotana koi gi nungsitna hanba floaties mayam kari krakta tongaga kholaga music taraga mayam naha mayam na nongai pham adugumba jaga adugumba festival jaga oiba ada moi taret se nupa ani maga nupi mangani moi ba manaba luntina bangak tani do moi singdo hojiki festival se yauraga sai festival se loira matung sida moi gi mari mata magi mayumda lek toini mari mata sina Rachel haiba nupi macha ma yawi moi marak sida Maddie haibam ne Maddie doga Rachel gi mari mata gi mayum oiba sida moi mayum sele mayum da leaga moi sida mu moi taret se adum khara adum chadana thakdana ngahaktang party tawraga tumurasi hayeng anta hagolaga lambi chatoini na moi soi tum changre nongale yung anta hagolaga when haije huziki tang February ki tang taruk se New Zealand gi national holiday yam chawba national holiday mo oi bazani oi basna mayam se loina mag mayum chatnabagi koi ba chatbagi rush tawbagi traffic am thokpa sida moi nga sagi taret sina khanare tai kanu se traffic jam je hinjandringai da akoi je chathok ra se na yung anta hagolaga moi se car um da la hai car hum moi je pack tawre khotna adegi mai gi se mari mata jing tu da bai nong tawdana Rachel hoi moi sai lak minari jing do adu duga moina adu di mu thang na thengna si kai na moi ngai si harau roi thokla moi sina moina car se pochai pack tawre lai ngai sida Rachel jina haire sidagi Rachel ga Maddie ko wa nupi masam ga yawi moi marak sida ada Rachel na hai se aina na hamuk lakpada tha ani huma mangda lakpada sidaida lambi ma changaga secret khoi gi swimming pool ama thingnei maphap yam phajai khupajam ta we pura koi oasis ki type ta lairaga blue water ga oiraga mapham se hoi gi green gi trees ga haudana khotana koi wild flower ga ma'am haurga yam phajai mapham se na hamuk aina lakpada tha ani huma mangda aina sida lakpada na thingna bani ada chalu je sidagi su minute trauma khatani inang na em i lam kano da changduni jungle manung dani hujiki swimming pool se lairi siju sida laibani na jungle je changaga leibiza ngaktang changu je khotlu je na moi su hairaga phare du di changu ra jinga haktang aduga Auckland da dum halnaba tawrasena moi taret se yanaraga moi hujiki mapham sida laaga lambi je khara thekna kotna tawraga changa aganda jaga ama hujiki moi haije changpham de gadari lege na hangbasida officially changpham de laite ado moi side laiba local jing hujiki swimming pool mapham da chatpaduda adum changi bagi dirt road haitarene dirt road haina khoi gi khong lambi oina sung chakhi bagi lambi oina semaga laibado khoi di khong na khak changba ya ba gari atopa small khoi gi gari macha antra gari achobona changba ya da ba khotma mapham ama small dirt ama lai hana hai adu da thiraga dagi oina changa sena khoi na hamuk changba da di khoi na sum hiking tawru da thengna gi bani do moi gi official mapham kano di changpham di laite adu yengor sla na moi simoi tare sla aga pung 12 makhai sai dagi moi ji hujiki dirt trail je hujiki mapham khong lambi je thiba lae thira phangmadagi khong lambi dagi moi je changaga changi mapham je jungle manung dagi yam phasai mapham do yeng moi si yeng dana nok dana moi masin phagi pharang tawna dana laaga pung 12 ga minute yang manga 11:55 sida khanghaudana jungle manung sidagi makon ba yam siren na makhong eba ko warning siren do khonga tamana khonga se pang dai tawra moi ino na yengna lairaga second kun tram tang kha khonga maga mut khare
ꯃꯨꯠꯈꯤꯕꯗꯒꯤ ꯃꯣꯏꯁꯦ ꯅꯥꯀꯟ ꯅꯥꯀꯟꯗꯣ ꯌꯦꯡꯅꯔꯦ ꯀꯅꯥꯅ ꯀꯩꯗꯧꯒꯦ ꯈꯣꯠꯀꯦꯅ ꯑꯗ ꯀꯔꯤꯝꯐꯥꯎ ꯂꯩꯔꯝꯗꯕꯗꯒꯤ ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯔꯝꯃꯔꯣꯏꯗ ꯑꯗꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯌꯧꯁꯨ ꯌꯧꯗꯣꯔꯦ ꯁꯤ ꯀꯩꯅꯣ ꯐꯨꯠ 100ꯃꯨꯛ ꯆꯠꯂꯒ ꯂꯩꯔꯦ ꯁꯤꯗ ꯆꯪꯉꯁꯨ ꯂꯥꯛꯑꯣꯅ ꯃꯣꯏꯁꯦ ꯌꯧꯔꯦ ꯌꯧꯔꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤ ꯌꯧꯕꯁꯤ ꯃꯐꯝꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏ ꯐꯖꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯑꯅꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯗ꯭ꯔꯥꯏꯒꯨꯝꯕ ꯑꯣꯏꯔꯒ ꯄꯨꯜ ꯑꯣꯏꯅ ꯄꯨꯜ ꯃꯆꯥ 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 ꯑꯣꯏꯅ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯑꯩꯅ ꯐꯣꯇꯣꯁꯨ ꯍꯥꯞꯆꯒꯦ ꯁꯤꯗ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯇꯧꯋꯤ ꯑꯗꯨꯒ ꯃꯐꯝꯁꯦ ꯌꯥꯝ ꯁ꯭ꯇꯦꯟ ꯁ꯭ꯇꯤꯜ ꯋꯥꯇꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯗꯤ ꯆꯦꯟꯐꯝ ꯀꯩꯃꯨꯛ ꯆꯦꯟꯗꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕ ꯇꯨꯔꯦꯟ ꯑꯃꯒꯤ ꯄꯥꯔꯠꯀꯤ ꯃꯐꯝꯅꯤ ꯃꯣꯏ ꯍꯧꯖꯤꯛꯀꯤꯁꯦ ꯑꯗ ꯃꯣꯏꯅ ꯍꯥꯟꯅ ꯃꯤꯁꯤꯡꯅ ꯂꯥꯛꯑꯝꯕꯒꯤ ꯊꯧꯔꯤꯒꯨꯝꯕ ꯀꯩꯔꯥꯛꯀꯨꯝꯕ ꯊꯝꯃꯝꯃꯦ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯣ ꯀꯨꯝꯊꯅꯕ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯖꯪꯒꯜꯁꯤꯒꯤ ꯍꯦꯛ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒ ꯔꯤꯚꯔ ꯕꯦꯗꯁꯦ ꯂꯩꯔꯅꯤꯀꯣ ꯔꯤꯚꯔ ꯕꯦꯗꯁꯤꯒ ꯂꯩꯕ ꯀꯨꯝꯊꯗꯣꯏꯅꯤ ꯑꯗ ꯃꯣꯏꯁꯦ ꯉꯁꯥꯏꯒꯤ ꯁ꯭ꯋꯤꯃꯤꯡ ꯗ꯭ꯔꯦꯁꯀ ꯍꯣꯡꯇꯣꯛꯇꯅ ꯈꯣꯠꯇꯅ ꯃꯣꯏ ꯇꯔꯦꯠꯁꯦ ꯀꯨꯝꯊꯔꯒ ꯃꯣꯏꯁꯦ ꯏꯔꯣꯏꯔꯒ ꯈꯤꯇꯪ ꯏꯔꯣꯏꯔꯒ ꯁꯦꯟꯇꯔꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯅꯨꯡ ꯃꯆꯥ ꯑꯅꯤ ꯂꯩ ꯑꯥꯏꯂꯦꯟ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯅꯒ ꯂꯨꯞꯁꯜꯂꯒ 아일랜드 타입ꯇꯒ ꯂꯩꯕ ꯑꯗ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯅꯨꯡ ꯑꯃꯗ ꯑꯃꯨꯛ ꯂꯩꯔꯦ ꯑꯅꯤꯃꯅ ꯅꯨꯄꯤ ꯃꯉꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯡ ꯑꯃꯁꯤꯗ ꯃꯣꯏꯁꯦ ꯂꯦꯞꯄꯒ ꯏꯔꯣꯏꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯈꯪꯍꯧꯗꯅ 11:58 ꯁꯤꯗ ꯑꯃꯨꯛ ꯁꯥꯏꯔꯦꯟ ꯑꯃꯃꯨꯛ ꯈꯣꯡꯉꯛꯑꯦ ꯈꯣꯡꯉꯦ ꯑꯃꯨꯛ ꯁꯥꯏꯔꯦꯟꯁꯦ ꯈꯣꯡꯉꯛꯄꯁꯤꯗ ꯃꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯌꯦꯡꯅꯔꯒ ꯌꯦꯡꯕ ꯃꯤꯅꯤꯠ ꯍꯥꯏꯗꯤ ꯁꯦꯀꯦꯟ 20-30 ꯂꯩꯔꯒ ꯑꯃꯨꯛ ꯃꯨꯠꯈꯔꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯁꯥꯏꯔꯦꯟꯁꯦ ꯃꯨꯠꯈꯤꯕꯗꯒꯤ ꯃꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯒ ꯅꯥꯀꯟ ꯅꯥꯀꯟꯗꯒ ꯀꯔꯤ ꯂꯥꯛꯀꯦ ꯌꯦꯡꯉꯣ ꯈꯣꯠꯂꯣ ꯑꯗꯨ ꯇꯧ ꯗꯦꯟꯖꯔ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯌꯦꯡ ꯀꯩꯝ ꯂꯩꯔꯝꯗꯕꯗꯒꯤ ꯃꯣꯏꯁꯦ ꯉꯁꯥꯏꯁꯨ ꯇꯥꯕꯅꯤꯅ ꯃꯣꯏꯗꯣ ꯁꯨꯝ ꯁꯥꯏꯗ ꯀꯩꯅꯣꯝꯃ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯩꯀꯩ ꯇꯧꯕꯒꯤ ꯈꯣꯡꯕ ꯑꯣꯏꯔꯝꯃꯅꯤꯅ ꯃꯣꯏꯁꯨ ꯈꯟꯗꯣꯛꯑꯒ ꯉꯁꯥꯏꯒꯤ ꯔꯦꯆꯦꯜꯁꯤꯅ ꯆꯍꯤ 12 ꯁꯨꯕꯤꯅꯤ ꯃꯥꯁꯤꯅ ꯃꯥꯒꯤ ꯁꯦꯜꯐꯤ ꯁ꯭ꯇꯤꯛꯀ ꯂꯧꯊꯣꯛꯇꯅ ꯃꯥꯒꯤ GoProꯒꯤ ꯀꯩꯅꯣꯒ ꯂꯧꯊꯣꯛꯑꯒ ꯐꯣꯇꯣꯒ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄꯒ ꯈꯣꯠꯂꯒ ꯌꯦꯡꯗꯅ ꯅꯣꯛꯇꯅ ꯏꯔꯣꯏꯗꯅ ꯇꯧꯔꯤꯉꯩꯁꯤꯗ ꯄꯨꯡ 12 ꯍꯦꯛ ꯇꯥꯕꯁꯤꯗ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯑꯃꯨꯛ ꯁꯥꯏꯔꯦꯟ ꯑꯃꯨꯛ ꯈꯣꯡꯉꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯁꯥꯏꯔꯦꯟꯁꯤꯅ ꯃꯅꯥꯀꯣꯡꯒꯁꯦ ꯃꯣꯏꯁꯦ ꯄꯣꯛꯈꯥꯏꯒꯦ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯀꯥꯏꯗꯅꯣ ꯀꯥꯏ ꯃꯣꯏꯁꯦ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯁꯦꯀꯦꯟ 20 to 30 ꯑꯃꯨꯛ ꯈꯣꯡꯉꯒ ꯑꯃꯨꯛ ꯂꯦꯞꯈꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯉꯁꯥꯏ ꯃꯣꯏꯅ ꯑꯅꯤꯔꯛ ꯇꯥꯈ꯭ꯔꯒ ꯁꯥꯏꯔꯦꯟꯗꯣ ꯇꯥꯈ꯭ꯔꯒ ꯀꯔꯤꯝꯐꯥꯎ ꯇꯧꯗꯕꯅꯤꯅ ꯃꯣꯏ ꯋꯥꯈꯟꯗ ꯁꯤꯁꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯗ ꯁꯨꯝ ꯏꯔꯣꯏꯔꯒ ꯁꯨꯝ ꯂꯩꯔꯁꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯁꯦꯅ ꯍꯥꯏꯅꯔꯒ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯁꯥꯏꯔꯦꯟ ꯊꯔꯠ ꯁꯥꯏꯔꯦꯟꯁꯦ ꯈꯣꯡꯕ ꯍꯦꯛ ꯂꯣꯏꯔꯛꯄꯒꯁꯤꯒ ꯍꯟꯗꯛꯁꯤꯅ ꯃꯈꯣꯟ ꯑꯃ ꯇꯥꯏꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯨꯁꯤꯡ ꯁꯥꯎꯟ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣꯝꯃ ꯆꯦꯟꯊꯔꯛꯄꯒꯤ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯐꯣꯔꯁꯐꯨꯜꯂꯤ ꯀꯩꯅꯣꯝꯃ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯕꯗꯒꯤ ꯃꯣꯏꯁꯤꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯇꯨꯔꯦꯟꯁꯦ ꯁꯤꯗꯒꯤ ꯍꯥꯏꯅ ꯌꯦꯡꯈꯠꯂꯀꯥꯟꯗ ꯎꯏꯕ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗꯣ ꯉꯁꯥꯏ ꯀꯩꯅꯣ ꯇꯨꯔꯦꯟꯗꯣ ꯀꯪꯉꯒ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯀꯥꯏꯗꯒꯤ ꯀꯩꯅꯣ ꯂꯥꯛꯏꯅꯣꯗꯣ ꯎꯔꯒ ꯃꯣꯏꯁꯤꯡꯁꯤꯅ ꯀꯔꯤꯅꯣꯅ ꯌꯦꯡꯕꯁꯤꯗ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯑꯀꯟꯕ ꯏꯔꯩ ꯑꯃꯀꯣ ꯁꯥꯏꯊꯠꯇ ꯋꯨꯁꯤꯡ ꯁꯥꯎꯟ ꯍꯥꯏꯌꯦ ꯑꯗꯣ ꯆꯦꯟꯊꯔꯛꯄꯁꯤꯗ ꯃꯣꯏꯁꯦ ꯀꯩꯅꯣꯅꯦꯅ ꯁꯨꯃꯥꯏꯅ ꯌꯦꯡꯉ ꯀꯥꯏꯗꯒꯤ ꯏꯁꯤꯡꯅꯣ ꯂꯥꯛꯏꯁꯤꯕꯣꯅ ꯌꯦꯡꯉꯒ ꯏꯁꯤꯡꯁꯤꯅ ꯖꯔ 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 ꯀꯨꯝꯊꯔꯛꯑꯒ मोना जी लेपीबा इसिंग तम तम सूम थुंगलक सानी थुंगलकपसिदा मोइना हाइजे ए अखोइसे सूम लेप लैजी याम कुइदौ मानदे ngahak maybe ka ngahak minute amani lerga lepini kano dry oiga lei mafam ni nong chubus nate storm dawbus nate aduduna ising je kaisu lakningai leite na moise khallaga lepaga leibasida lepingai sida irei je amamu amamu laksalaba mo la hantak irei je koi ising je na khoi gi flood tawbagi type da ising je mai gai mang khangna ising je la ga to thar moi leiba moina huji lepiba jaga se siga je humdatlaga puraga moisina lepiba nung se nga sai ising lairam pote ko nung je sum thangale moigi makhong yaure ene makhong yaurapadagi moina haise sidi kainoma tawre ising je krai do mo release or aduduna kono ising je thumdingai da khoi chonghobuna phagadra jiki nupa ani duna sigi mafam sigi photo sigi hauge ko sigi mafam sidagi sing mafam sina ngasai moi forest suga samnaba nung neba aduna kai gumba du da cheng adu da kai gumba thungala aga su moina forest na chen ba yana banena nupa ni je hujigi moina lepamba nung ama moi island man nung do dagi chongkhat aga hujigi mafam da lepa kan da moina haisu nupi manga sida noi manga do sida lao khoi ani amana makhut painaraga makhut amana tingtu enupa amsina ma haiji nang sida chongo aduga ai khuta pairo aduga khoina nang jamu safety da chingkhat ke na nang sum tawraga di ising du tam tam thunggalak pe ai na haibdagi Rachel jina hana chonge ma ja chonga kan sida nupa jina mai makhut se ma pai ba nangaga mana mu Rachel jang chingkhatle safety da chingkhalaga leire pa ma sina mu nupi ama kano ani subi jang mu chinge medi jang mu chinge adagi ahum subi jang chingaga mari subi je mari suba nupi se chingbasida
ngasai mari sungba nupi sina chongapasida ngasai nupa ma sai nupi do gi makut pari ba nupa se makut se moi gi footing je soidana nupa se nupi ju ising du da nan kan tawraba na ko taw nan dharaga moi ni je ising du na sweep to chakhre ising du na puthara chakhre chakhibdagi Rachel suna haidi kam to sarang sai nupi ma da e nang ka im khan ganu ko Alice ka we nupi na last ki nupi na nang khalono ai to ge khot ken haraga mana mai gi group pro gi selfie stick to lok tho ga mana sai ma na bi sing da ai khut se payu nang adu to ga ai huji gi ma se kan to ge moi ma se painaraga mana group po gi selfie stick to mana tawraga at least nang je chang on nang je chong dra di nang ya iroi ga lak pasu ya roi iro da di nang adum ising du na ching thagra do nang chong o si gi selfie stick sa nang pairo pairaga ai nang chingkhat ken haire ada sai nupi du upa imta leitre ma ju ising do mangak sam khadi mai thabak kan toksale yoksale ada ma ju na mana chongaga selfie stick se pairaga second manga tru pairam maga ma jing deng sai gi ising du gi irai do kan man badang ngam da na ma je kanu nan thoga makhutna nan tho ma je ising jina humda graba humda dagi mana haire je ai na ma gi idea na puru bani do na ma du mi do chingtha gare haibagi mangonda adu khalubra keno hinde mana haise ai ko ma sa ai audringai da ai iroi ba haibani na ai ma ja phage na haraga mana sai ma safety da lerama ma jana chong dharaga Alice ki matung inaraga Alice ki se pharaga mana nungam da pai gi to bosida mai gi makhut to paifam leita dana moi su loina mak ising jina chingdha gare ba chingdharaga moi kanu le haure moi mari je chingdha gare ising jina moina ngasai moina sagi dirt road ngasai moina dirt road ama changham do mi mayam yam hadi illegally hadi changanu haiba mafam da yam change hana moina warning sign nama thambajani mafam do hadi asigi river bed manak se changanu dangerous oi dam ama sai changanu dangerous ne na moina sign board ama ni thambado jeki moina la amdai moi gi group sina changam dai gisaida huran gi bajani I don't know kaido bi hurali no khangde mi gi sign board warning sign du hurali du bo adu do huran gi banina ngasai moi tare tuna jiki mafam du da chang badu da warning sign do laitamina u hawdre adagi last time sai kanu ga Rachel ga Madigan mafam du phangba matam da ju moina unofficial hadi hiking to bu da soidana phangbanina ngasai moina changanu haiba sida current lakani court kani haibagi sign mai amdo moi su amta u hawdre badu moi su changu bani duga hujiki mafam sida karigino jiki flood la ije na haibadana moina lairiba jaga se dam gi spill zone haina kano nongmada jiki dam sidagi mari mangarak ising thadu eba moina jiki warning sign thamiba moina sai humdagriba water se New Zealand gi yam chauba khoigi kanoni river amani maming sina Waikato kauba river amagi patni asigi patsida moina hana yamna chawba turen orami hai adu moina jik dam saraga ising se nongmada mari mangara release tawi hai spill zone moina jik irori ba jaga sina spill zone kauba jani spill zone se kamai tawi habada second amada 75000 liter of water se moina release tawi ba 75000 of liter water ni ko per 2 second na moina release tawraga kamai kayam kuin release tawi habje minute traunga mu ising je release tawi ba sigi release tawi sina kari gino habda tourist ma'am yeng lai ko jigi mafam je yamna chauba moi gi New Zealand gi kano oira male dam or male ado dam se sadringai da karamaina ising je lairami aduga dam je sar matungda ising je kamaina akona release tawbada karamaina ising je cheli habdi yamna chauba river ni ado ising je sumaina cheli na moigi tourist ki attraction oiba spot mafam oira male hujigi mafam dam je aduna dam je riba je documentic chawboni na moina dam do mamang khoigi 600 meter muki mama haidi mathakta saba dam dona hujigi ma dam do sakramina ising no river sing do moina nongmagi mari mangarak thadokpodo adugi dogi oibaine ba ising je khara kanga leraga khara na ising akutpa jaga dana ising lehoba adugumba ado hujigi moina warning sign do huran grabanina moina Madi hoi dagi sagi Rachel hoiduna uhodre moi gi party moi tare baktona jakpodo uhodraga amuk moina mathaina amuk moina chapda ju ngasai gi warning sign do uhodrabanina moi di du sangu bani aduga ngasai lai ba warning sign do di minute ni uhum sidaida ising thadok tore habagi warning sign ni ado moina warning sign do ta na kaimbu laite na khangde na changu bani ado kanagumna hari je warning sign do taragadi
something is going on danger nina changoi do bani na mayam su hai ado hujiki moi mari se tauthar matungda moina authority de inform tawre moi se gi le hawri ba mana ba moi kano sina ahum sina inform tawraga helicopter tawraga moi se thiraga luckily moi ahum amadi hingaga lerame aduga amadi maraiba phatadana amadi sirame series na kanano haibada Rachel de Jong ngasai magi idea ne ba hujiki swimming pool la jangu je habdo mado si lerame adagi ma sira matungda haujiti dar road to sumona thugai gare hai thugai raga everywhere was a warning thamale hai this man spill zone ni hai na flood lakani aduna changano khotkano na thai loina mak ado Rachel gi mapa duna su yamna nungai jadi di hurali ba mi do kari gi hurali no sini warning sign do kai do bai hurali no mi amagi punsi he je nang na warning sign do lera magadi masaru pido siram moina hai ado sigi tourist sing duna su moi gi last moment hujigi party moi sing duna ising da humthagi ba adagi moina chongbagi khopado adu video photo mayam yawen internet da yawda Rachel gi mapana request auraga adu longthokpiu kholo magi last the moment of my aigi chanu pi gi last moment to smaina roshan gi haibado nungai te duna internet happy no khotpi ga no hana yamna so appeal tawi hai aduga sigi kano sisu adum yawbani net adum yengbiu moi matangda adagi hujiki photo singsu adum yawbani Rachel se sikra matungda su adu hujik phawa adum hujiki dam do adum functional oiri adum every day 2 to 3 times ade 3 to 4 times ko adum ising release tawi tourist adum la yengi aduga adum ki da bai chang da hangde adum hujikan ju huran dana adum mi adum iroi ba changi ai hujiki mafam se aduni mayam warning sign taradi sign gumba taradi changono haragadi changbidaba aduga moina tawgono haidi warning sign taradi adum mafam do changbidaba asini aina haijaga doba ani suba warisina yamna thajadaba yamna weird oiba thogdok amada plane je crash tobagi wari ni ko crash obai wari ni wari se hujik moi gi marak sida hingoriba survivor amana lirak toini kamaina kari reason dagi kai no haido ado haura kamaina kari no haido mana lira akanda khangdoini hujiki airline hujiki plane se Kinshasa International Airport Congo Africa da laiba Phil Air gi airline amagi two propeller plane ko ATR hai tare ATR gi plane ni aduduga moi se passenger 62 gumba anamana chanbani challi chalaga mai gi cargo sina khoi gi dum plane doga dum samnaraga khoi maning moi gi kitchen laiba manaku da lai cargo ko chai hoji gi moina porakba luggage ka ke mem do adum plane doga samnaraga dum laibido amaduna just divider amana koi curtain manba divider amna khajalaga laigali ada moise flight singai ngai sida chahi 62 years old suba captain Danny Faisman kauba nupa amaga mana captain ni 62 years old ore adug amana 38 years old Chris Wilson haina England dagi moi ani sina kara aga flight se yenge khole aduga cabin crew ani jum kakhale cabin crew sina amu flight mo ani kakhale cabin crew ani kakhale mo mem sina flight ka je yeng dana khotna tawre o si phare si do nu tawni har captain da inform tawre andagi boarding tawre normally boarding moi boarding matam pung 13 da boarding tawre by 11:30 boarding loidana passenger train pan tongala e laga husi mafam se loidna moina take off tawbagi khopagi loinak tawraga flight se take off tawre tawraga man moina paidoi ba mafam sina bandudu hana pungama muk pairaga laiba domestic kanu route ni ko moina paidoi se domestic ki flight ni moina paidoi se ado hojiki paira aduga pungama muk laira matung plane se moina hada bandudu gi air da laiba mi singduna mathakta yenkhalak pasida hojiki plane je nose dive to ko heneta yung na torga paidharakdo paidharaga crash tawi hai yum magi manakta luckily yum du da mi kanam bole hokda bagi dipsi hokdre crash tawraga moi loina mak si hai siraga amakhak nupi makhak hingi ko nupi amakhak se hinge hingmadagi maje hospital moina ahamba hingi su sangba nupi do yam thina so me hai so ga nupi se koma da lai bidagi maje khudak doctor da mai hospital da puraga ma se like kanaraga thamme aduga hujiki crash site da topa de amata phangdre ana haidi atopa ahingba mi amata mi mte hingdre adudagi moina investigate tawbasida maya moina khalije plane do thau loibadagi yungthara haidi pulap oina tara akairibra haina khalaga moina mu further investigation tawba matamda plane do di magi engine do thau mayam yaw lerame kaimna te do di moina khalije engine do mathakta mathanda tatlira kholira adi engine do mathanda bera tawraira pairingai do da
natragana pilot ki error ra pilot na sori ra na moi se kamain tawdoi no na khangdre ba ade black box so phange black box da su thoidokna kai mo yawlamdre edi moi da kanagadaba kaino moi gi conversation kai kai yadre mai na chakpu da loina mak bera tawgra jani nga sai gi kano si su black box uchina china nga sai gi coma da leramba passenger do survivor do kyan tare yan tarakpudagi moina hangbasida mana vividly haidi mayam mayek seng na mana ningjanga ga wari silire wari mana sumaina lire moi jo sumaina take off tawre paire khole dum kaimbu toromde aduga landing tawramdagi plane sina descend tawrokpa timing hai tare ne ko landing tawramdagi plane sina descend tawrokpa timing sida masagi cabin crew sina landing gi kano se airline aircraft se prepare tawba landing tawramdagi mana cabin je prepare tawba haidi sit upright tawro table kano khumjalo kholo electronics me muthalo kholo na tawraga mana mamangdagi sum la ga mana tawsida mana maning lom da yengba ma je haraga maya se khumjalaga masagi cabin crew je air kano cockpit lom do gunung lung chen ni jani chen basida nga sai mangon da yengamba passenger sing do karino ne na moi ju maning da no mana maya law du kairo ne maning da sano on tho yengba sida gumbir crocodile ama maya je karaga thokla jani hissing tawraga khoi khonga tholok basida masagi passenger jing do di moi di ta khangboi lakboi sai amadana maya do katho chapur uda moi jing passenger time pan makse mamang thangba pokti ki spot ta chin majan chin basida plane do ngasai weight to suddenly mamang ja loi lakpasida no cha tawng dip tawga jani tawraga magi gravity kano duga control tawba ngamdadana ngasai gi captain ngasai gi pilot ani du su plane do control ngamdre ba hiti ngahakang du kudung jalaga hek loina mak kano tawbagi pumna mak haidel haina loina taw hani yungwada ngasai gi mona secure tawramba baggage tagi kai desing du loin tara abjani taraga mamang da loina yung kano taw mamang loi debitagi plane do control ngamdadana saina te yung ne ta paitharaga crash tawbane na hai crash tawbudu da loina mak admaina crash tawraga adu bok ningjangi ma adu matung dedi mana sida hosal hawalai sine na hai ado moina sagi investigator sing na hagi investigate tawriba mi jinguna ju ningjangi ba sagi plane kai ba marak tu da crocodile ama chatle hawe na ado moina haidi thawoina adu na oine na khangdamni na moi ju adui matang da crocodile loi matang da moi ju khangudre haidi adu main tawni thajadamni na ado hujiki africa moi Congo hai tare ne ko ado moina hujiki bandu hariba jaga asidagi exotic animals sing se yam smuggle tawai hai smuggle tawraga plane yam pu male aduga crocodile je manam yam namme hai aduna ma se anamana mayamna khoigi luggage ni khangde carry on bag ni khangde yam pugalaga moi je smuggle tawai hai aduna manam je nam manina manam je namgan manina passenger to basingna kano se aircraft mung jan nam thi sanga yorokpa male na hairaga na moina mu check tawraga karigumba faragadi moido jail la thamba khopa tawba jani but asigi thaudok sidadi marai bak thibadagi haigedra numito kano ta hogdre manam do khangogdabadagi asagi crocodile ju karmaina no hangni kadai dagi karamba bag tagi kamain thoklaino thokla aga mana ailuda asagi aircraft ki ailuda chatleramino na mayam sunga e de kana na karino porai doina ado huji phoba si mafam sida adum smuggling tawri hai adum phai hai moise adum karamaina smuggle tawbunu bu khangde aduna mayam na hai je sigi thabak sidi khwaidagi angakpa moigi aircraft ki history dani hai haidi moigi airline ki history dani moina sumaina crocodile amagi reason na plane asi kaib se na hai adi mayam wari se sida mu loisanjarage mathangda mu wari anoba nungaiba mu pujarake aigi wari singse nungairagadi aigi channel sibu share tawbiu like tawbiu subscribe tawbiu aduga hena aina ai nungti gi hapa ngamnaba takana honari nungti gi hapa dom tangam baram ta yingjage mayamna support tawbule piganu mathangda mu thenarisi ko bye